ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯒꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯗꯣ ꯑꯩꯅ ꯈꯣꯝꯗꯣꯏꯁꯦ ꯌꯥꯏꯔꯤꯄꯣꯛꯀ ꯀꯧꯇꯥꯒꯗꯒꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯏꯅꯥꯎꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯒꯤꯁꯨ ꯄꯣꯠ ꯆꯩꯁꯦ ꯌꯥꯝ ꯐꯖꯅ ꯊꯥꯏ ꯑꯩꯗꯤ ꯈꯥꯃꯦꯟꯗꯤ ꯄꯥꯜꯂꯦ ꯃꯥꯒꯤꯁꯨ ꯈꯥꯃꯦꯟ ꯄꯥꯜꯂꯛꯇꯣꯔꯦ ꯃꯄꯥꯟ ꯁꯥꯔꯦ ꯃꯉꯣꯟꯗꯒꯤ ꯁꯤꯒꯤ ꯄꯦꯔꯨꯛꯁꯦ ꯁꯤꯒꯤ ꯆꯥꯔꯁꯦ ꯂꯧꯕꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯍꯥꯟꯗ ꯀꯛꯈꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯆꯣꯡꯗ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯆꯣꯡꯉꯦ ꯃꯥ ꯈꯥꯃꯦꯟ ꯃꯁꯤꯒ ꯄꯥꯜꯂꯦ ꯀꯣꯂꯝꯅꯤꯁꯨ ꯐꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯥꯏ ꯑꯗꯨꯁꯨ ꯌꯥꯝ ꯐꯩ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯆꯥ ꯄꯨꯔꯛꯀꯦ ꯇꯧꯔꯒꯅꯦ ꯑꯩꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯕ ꯍꯤꯗꯥꯛꯁꯨ ꯂꯧꯈꯤꯗꯣꯏꯅꯤ ꯗꯤꯁꯄꯦꯟꯁꯔꯤꯗꯒꯤ ꯁꯟ ꯃꯌꯥꯝꯁꯤꯅ ꯃꯔꯣꯟ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯒꯨꯝꯕ ꯆꯥꯁꯦ ꯀ꯭ꯌꯨ ꯂꯦꯞꯅꯔꯦ ꯑꯗꯨ ꯑꯩꯅ ꯆꯥꯔ ꯂꯧꯔꯛꯏꯁꯦ ꯀꯣꯂꯝꯅꯤꯁꯦ ꯑꯗꯨ ꯀꯣꯂꯝꯅꯤ ꯃꯆꯥ ꯑꯃ ꯂꯧꯔꯛꯑꯦ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯒꯦ ꯑꯩꯈꯣꯏꯗ ꯊꯥꯕꯗ ꯑꯃꯨꯛ ꯍꯧꯕ꯭ꯔꯥꯅ ꯌꯦꯡꯒꯦ ꯃꯣꯏꯗꯗꯤ ꯌꯥꯝ ꯐꯖꯅ ꯍꯧꯍꯧꯋꯦ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯦꯛꯁꯅ ꯑꯃꯨꯛ ꯌꯣꯡꯅ ꯊꯨꯒꯥꯏꯔꯝꯕꯗꯣ ꯃꯈꯨꯝ ꯑꯗꯨꯗꯩꯗꯨꯗ ꯅꯍꯥꯟ ꯄꯦꯔꯨꯛ ꯃꯈꯜ ꯑꯃ ꯄꯣꯔꯛꯄꯗꯣ ꯆꯥꯔ ꯑꯗꯨꯗꯣ ꯊꯥꯒꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯒꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯥꯗꯤ ꯀꯩꯅꯣꯁꯨ ꯇꯧꯗꯦꯗꯅ ꯃꯔꯥ ꯌꯥꯝ ꯂꯨꯅ ꯆꯠꯊꯕ ꯄꯣꯠꯁꯨ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯆꯞ ꯆꯥꯅꯤꯕ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯐꯗꯧ ꯃꯥꯜꯂꯦ ꯂꯩꯕꯥꯛ ꯀꯔꯣꯝꯗꯩꯅꯣ ꯍꯥꯟꯅ ꯃꯣꯏ ꯍꯔꯤꯌꯥꯅꯥꯒꯤ ꯑꯟꯇꯤ ꯂꯩꯔꯝꯕ ꯃꯣꯏ ꯄꯣꯠ ꯊꯥꯔꯝꯕ ꯁꯔꯨꯛꯇ ꯑꯣ ꯈꯔ ꯖꯣꯕ ꯍꯥꯞꯆꯜꯂꯣ ꯌꯥꯅꯤꯌꯦ ꯁꯦꯝꯕꯗꯣ ꯁꯤꯗꯩꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯍꯥꯏꯗꯤ ꯃꯥ ꯂꯩꯕꯥꯛ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕ ꯃꯔꯥꯗꯣ ꯇꯥꯎꯔ ꯍꯧꯖꯕꯅꯤꯅ ꯑꯩꯅ ꯈꯤꯇꯪ ꯇꯣꯡꯂꯞꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯨꯡꯒꯤ ꯇꯥꯏꯞꯇ ꯁꯦꯝꯕꯤꯒꯦ ꯇꯧꯕ ꯍꯧꯔꯛꯄꯗ ꯃꯌꯥꯏ ꯇꯣꯡꯈꯠꯂ ꯄꯣꯠ ꯆꯥꯅꯕ ꯀꯩꯅꯣꯗ ꯍꯥꯞꯆꯜꯂ ꯌꯥꯅꯤꯌꯦ ꯁꯧꯒ꯭ꯔꯤꯗꯨꯗ ꯁꯤꯒꯤꯁꯦ ꯌꯥꯝ ꯐ ꯇꯥꯔꯒꯗꯤ ꯍꯥꯎꯋꯦ ꯅꯍꯥꯟ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯃ ꯌꯨꯝꯒꯤ ꯄꯦꯔꯨꯛ ꯑꯃꯗꯨꯗꯤꯀꯣ ꯁꯤ ꯁꯥꯕꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯥꯅꯕ ꯋꯥꯠꯂꯦ ꯁꯤꯗ꯭ꯔꯒꯁꯨ ꯉꯥꯡꯁꯤꯜꯂꯒ ꯂꯣꯡꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗꯗꯤ ꯑꯃ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯌꯥꯝ ꯆꯥꯅꯩꯌꯦꯕ ꯁꯤꯗꯤ ꯀꯩꯝ ꯇꯧꯗꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯍꯧꯕ ꯉꯝꯃꯦ ꯑꯗꯨꯗꯨꯅ ꯎ ꯐꯪꯗꯕ ꯃꯐꯝꯗ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ ꯑꯗꯨ ꯇꯧꯒꯦ ꯇꯧꯅꯤꯗ ꯃꯅꯥꯒ ꯈꯔ ꯄꯥꯛꯍꯧꯔꯕꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯁꯤ ꯁꯦꯝꯗ꯭ꯔꯤꯉꯩꯒꯤꯅ ꯁꯤꯗꯩꯗ ꯊꯤꯡꯖꯤꯜꯂ ꯊꯅꯝꯕꯅꯦꯕ ꯁꯤꯁꯦ ꯌꯥꯝ ꯊꯨꯅꯁꯨ ꯁꯟꯗꯣꯛꯀꯜꯂꯛꯏ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤ ꯍꯥꯟꯅ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯑꯗꯨ ꯌꯨꯝꯗꯁꯨ ꯃꯌꯥꯝ ꯍꯧꯅ ꯂꯩꯔꯝꯃꯦ ꯃꯌꯥꯝꯅ ꯑꯁ ꯃꯁꯤꯗꯤ ꯍꯧꯒꯟꯕꯅꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯅꯤ ꯈꯔ ꯁꯟꯗꯣꯛꯑꯒ ꯊꯥꯎꯗꯅ ꯑꯃꯅꯤ ꯑꯣꯟꯊꯣꯛꯑꯁꯤꯔꯣ ꯇꯧꯕꯗꯤ ꯌꯥꯝꯕꯨꯗꯤ ꯌꯥꯝꯃꯤꯍꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯥ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯂꯩꯔꯝꯗꯅꯅꯦ ꯐꯛꯇꯣꯛꯑꯒ ꯂꯧꯔꯛꯄꯗꯣ ꯃꯆꯣꯏ ꯂꯧ ꯌꯥꯗꯕꯒꯤ ꯖꯒꯥ ꯑꯝꯗꯩ ꯁꯦꯠꯂꯒ ꯖꯔ ꯁꯟꯗꯣꯔꯛꯑꯅꯤ ꯁꯤ ꯃꯥꯅ ꯍꯥꯏꯗꯤ ꯀꯨꯏꯍꯧꯔꯣꯏꯗꯕ ꯄꯣꯠꯅꯦꯕ ꯃꯣꯏꯁꯦ ꯁꯟꯗꯣꯛꯄꯗ ꯃꯔꯥ ꯃꯊꯛꯇ ꯇꯣꯡꯈꯠꯂ ꯂꯩ ꯌꯥꯅꯤ ꯑꯩ ꯇꯧꯒꯦ ꯏꯆꯦ ꯁꯤꯒꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯩꯅꯣ ꯇꯧꯔꯦ ꯄꯪꯍꯧꯗ ꯍꯧꯒꯗꯧꯔꯤꯕ ꯄꯣꯠꯅꯤꯗ ꯁꯤ ꯊꯥꯕꯗ ꯌꯥꯝꯅ ꯂꯨꯕ ꯊꯥꯕꯗ ꯂꯨꯕ ꯄꯣꯠ ꯅꯠꯇꯦꯕ ꯁꯤ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯆꯣꯡꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦꯕ ꯉꯝꯃꯤ ꯅꯍꯥꯟ ꯆꯥꯔꯛꯄꯗꯣ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯂꯣꯏ ꯊꯨꯡꯈ꯭ꯔꯦ
예슬 mati em tan ne ba puri do mapa khuba ang do pa mane hadi moi jidi jar sandok koye maya do yesan na bene ne asna humang ko ta ji peli he ai humang ko ta ji ya bere tai top na ta ya kre peruk loi kre yare phajana hawro phajana charasi mayam dasu chara amam chaba hena ba Sitali si kak ma pala kai no tu nang na nge udri boda ude si makha de ngutu tu oi pandoro buni khalle di nang na nge udri boy re kuirabni makha da adu chawr du da aduna haji nang uyi na haidri ni ude si ki kai no je kabam je te simbi gen to buni da yendem do giri thengan ko to yendem kan grabsan yendem na maro ma phaja le rame ki ngoi se yam phare nang budi yai ke ni thabi sibu oidoribo oiro oijare oidre kari upai le madi yam phajan ri yele i ha mapan me su yam sa loye san gara ka ba khari ye thi bam semam ge makha dan tang ting me yar di kwai ni le su to yan da iko khoi nungsadi yam sagale ana ai kainogi du simari kabagi sembado adu semba loire ngasaga ai tonda semba adi silaju makhada thabak to chakraba adu adugi ai tonda sembadu da video da namakpa yada na sembe matang da namaktre adu ai mari kabagi sembi da haife ulake to sida tv ga kainoga je thabi ge kabam je ai sumaina kabak sembi re adu si moi haipet si kab je hore ai na lang toroga haipet mai kana bana sembi re le re adu ga tv je sonda kaja gina ba majo sigi matoni da amag ki video sigi ju matoni da amag ki biradi swai da mara ya chale jani thabi ji oigadra oiridra khangde mapandi mayam sale aduga tv ji budi dum pando male sini hawjing nungsa ju phajan sagale aina sigi kaino ji ju khamen ji ju handakti khamen je phanam pale ko ado khamen je sigi barma sika ji jo phanam pala abni na kaidoge bu lumdar akpadu si masaje asonda yandara leibdo aina sigi chai jinga khat kan tor manga aga sembi bani sigi jidi sidai da haiphe adum kisale sigi na ong sona kanda mai pan madu sonda lumda bai tare ni ado amana sona kanda tasalakpadu da aina si chai je kan tor ga sidai da kisal thambire songina si makha de ki chai nga khat pirabani si sembai matang de ai namak trabani kaino da thabak to itonda tawraga mung namda yadramnina tripod ai gi ama hana lemba tripod tu ju yadraba mai mobile hafam do kaino tawre nan thore kuirabani kuibabudi aina simla lai ngai da leiba tripod ni ado hogji anauba amabudi chengre adumala adi kaino tawre ju sila yaurgana yaure yaudra ju ai tonda ju dum thamaga ngang nam khopa thabak to matang utpe yani ba hogji nungsa je yam kana sagalakpagi kaino tawre poching je khara khuidera podong tore ko YouTube family ki member ma ju la ke na ichanu pm ga inau pam ga ju haire e ngasi adu har podi khuna la o kholo na hai gra bani moi la ga mu makha ta video dong namjar ke engoi ichanu pm ga inau nu pam ga ngasi amuk la e kaino tore ba khoi khangna re sakamu kaino jina lam du kari ba ngasa kokta de gi ni non pa jina aduga family magi loina bijina yari pukningon hogina kokta gi maudi oire ko ado ningon di yari pukningon ne ba yengo kari chaning ba yengo nang
ꯌꯦꯟꯗꯦꯝꯁꯦ ꯍꯟꯗꯛ ꯈꯛꯇꯅꯦ ꯆꯥꯎꯈꯠꯂꯛꯏꯁꯦ ꯑꯗꯣ ꯍꯌꯦꯡ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯑꯒ ꯍꯦꯛ ꯌꯥꯕꯩ ꯃꯇꯥꯡ ꯑꯣꯏꯕ ꯊꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ ꯌꯦꯟꯗꯦꯝꯒ ꯊꯥꯅꯤꯡꯉꯁꯨ ꯆꯥꯔꯥ ꯑꯗꯨꯝ ꯂꯧꯎ ꯍꯥꯏꯗꯤ ꯅꯣꯏ ꯑꯦꯅꯤ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯄꯥꯝꯕꯤ ꯑꯃꯅꯤ ꯊꯥꯒꯦ ꯑꯩ ꯁꯤ ꯃꯌꯥꯝ ꯄꯤꯅꯕ ꯊꯝꯃꯤꯅꯦ ꯁꯤꯗꯒꯤ ꯇꯣꯉꯥꯟ ꯊꯝꯃꯤ ꯁꯤ ꯃꯌꯥꯝ ꯂꯧꯈ꯭ꯔꯕꯅꯦ ꯁꯤ ꯅꯠꯇ꯭ꯔꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯍꯥꯟꯅ ꯇꯣꯉꯥꯟꯅ ꯑꯩꯅ ꯄꯨꯂꯞ ꯊꯝꯃꯝꯕꯗ ꯃꯤ ꯂꯥꯛꯄꯗ 10 ꯀꯨꯟ ꯂꯣꯏ ꯂꯧꯈꯤꯕ ꯁꯤ ꯃꯌꯥꯡꯇꯣꯟꯁꯦ ꯍꯥꯟꯅ ꯌꯥꯝ ꯌꯥꯝꯃꯝꯕꯅꯤ ꯂꯣꯏ ꯂꯧꯏ ꯁꯤꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯑꯗꯨ ꯀꯩꯅꯣꯅꯦ ꯀꯔꯤꯕ ꯇꯦꯅꯧ ꯃꯥꯟꯕꯤ ꯄꯥꯜꯂꯛꯑꯅꯤ ꯎ ꯃꯣꯔꯣꯛꯅꯦ ꯁꯤ ꯀꯩꯅꯣꯅꯤ ꯕꯣꯔꯥꯁꯨ ꯆꯥꯎ ꯀꯣꯠꯂꯒꯁꯨ ꯆꯥꯎ ꯑꯗꯨꯒ ꯕꯣꯔꯥ ꯆꯥꯕꯒꯤꯗꯤ ꯃꯄꯥꯟ ꯈꯔ ꯌꯥꯎꯕꯁꯦ ꯑꯁꯤꯁꯤꯅ ꯍꯥꯎꯕꯅꯤ ꯆꯥꯕ ꯅꯪ ꯑꯁꯣꯝꯗ ꯅꯦꯅꯦ ꯀꯀꯥ ꯃꯅꯥꯛ ꯂꯩꯔꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯥ ꯀꯩꯅꯣ ꯇꯧ ꯉꯥꯛꯇꯪ ꯁꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤ ꯊꯦꯡꯗꯤ ꯊꯦꯡꯉꯕꯅꯦ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯄꯤꯔꯛꯄꯗꯨꯗ ꯍꯧꯕ꯭ꯔ ꯌꯦꯡꯒꯦ ꯁꯨꯝ ꯇꯧꯁꯟꯕꯗ ꯊꯥꯖꯟꯕ ꯁꯤꯒꯤ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯄꯨꯔꯥ ꯀꯩꯅꯣꯗ ꯂꯣꯏꯔꯤꯅꯦꯕ ꯍꯟꯗꯛꯀꯤ ꯖꯨꯟꯗꯨꯗ ꯃꯦ ꯖꯨꯟ ꯊꯥ 2 ꯁꯥꯕꯗꯨꯗ ꯄꯥꯜꯂꯝꯃꯕꯅꯦ ꯎ ꯃꯣꯔꯣꯛꯀꯁꯨ ꯆꯥꯎꯈ꯭ꯔ ꯆꯥꯅꯤꯄꯥ ꯍꯧꯖꯤꯛ ꯃꯄꯥꯟ ꯁꯥꯕꯁꯦ ꯍꯧꯖꯤꯛ ꯈꯛꯇ ꯑꯃꯨꯛ ꯁꯥꯔꯛꯏꯅꯦꯕ ꯍꯥꯟꯅ ꯂꯣꯏ ꯀꯪꯁꯤꯜꯂꯒ ꯈꯨꯏꯔ ꯂꯩꯔꯨꯔꯕꯅꯦ ꯏꯁꯤꯡ ಚಾಯ್ꯕꯅꯒ ꯆꯠꯅꯕ ꯆꯥꯟꯇꯦ ꯐ꯭ꯔꯤꯖꯇ ꯊꯝꯖꯤꯜꯂꯒ ꯆꯥꯎ ꯑꯗꯣ ꯃꯔꯛꯇꯅꯦ ꯅꯪ ꯀꯩꯅꯣ ꯇꯧꯅꯒ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯐꯥꯎꯕꯗꯣ ꯍꯦꯛꯇ ꯂꯥꯛꯑꯣ ꯑꯩꯗꯤ ꯆꯥꯅꯤꯡꯕ ꯑꯝꯇ ꯆꯥ ꯐꯪꯗꯦꯕ ꯂꯩꯕꯅꯤꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟꯗꯨꯁꯨ ꯌꯥꯝ ꯐꯔꯛ ꯇꯥꯗ꯭ꯔꯥ ꯑꯩꯒꯤꯗꯤ ꯁꯤꯒꯨꯝꯕ ꯃꯄꯥꯟ ꯈꯔ ꯌꯥꯎꯕꯁꯦ ꯁꯤꯁꯤꯅ ꯕꯣꯔꯥ ꯍꯥꯎꯕꯅꯦꯕ ꯃꯈꯥꯒꯤ ꯕꯤꯜꯗꯤꯡꯁꯤꯅ ꯔꯨꯝ ꯈꯔ ꯍꯦꯟꯅ ꯃꯥꯅꯦ ꯐꯪꯗ꯭ꯔꯗꯤ ꯀꯩꯁꯨ ꯅꯣꯏ ꯀꯩꯅꯣꯗꯨꯗꯤ ꯀꯔꯤ ꯄꯇꯥꯗꯤ ꯆꯥꯕ꯭ꯔꯣ ꯀꯔꯤ ꯄꯇꯥꯅ ꯑꯃ ꯂꯩꯕꯗꯨꯗꯤ ꯍꯩꯅꯕ꯭ꯔꯣ ꯑꯣ ꯅꯣꯏ ꯈꯪꯗꯕꯕꯨꯗꯤ ꯆꯥ ꯍꯩꯅꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯒꯤ ꯇꯨꯄꯣꯠ ꯀꯩꯝꯗꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯄꯤꯔꯤꯁꯦ ꯑꯉꯝꯕ ꯈꯔ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯁꯨꯝ ꯏꯆꯟꯒꯤ ꯏꯅꯥꯎꯒꯤꯒ ꯈꯤꯇꯪ ꯁꯨꯝ ꯍꯥꯞꯄꯅꯤ ꯑꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯠꯇꯦ ꯃꯔꯛꯇꯁꯨ ꯅꯣꯏꯅ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯐꯠꯂꯥꯎ ꯐꯥꯎꯗꯣꯔꯛꯑꯣ ꯁꯤꯗꯩꯗ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅꯤ ꯀꯩꯅꯣ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯅꯔꯕꯅꯤ ꯏꯆꯤꯟ ꯏꯄ꯭ꯋꯥ ꯉꯥꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩꯒꯤꯁꯨ ꯊꯑꯣꯏꯅ ꯌꯥꯝ ꯆꯥꯎ ꯊꯥꯕꯅꯠꯇꯦꯗ ꯑꯩꯒꯤ ꯁꯨꯝ ꯄꯥꯝꯖꯕꯩ ꯆꯥꯅꯕ ꯈꯔ ꯊꯥꯕꯗꯤ ꯁꯨꯝ ꯌꯥꯝ ꯊꯣꯔꯛꯄꯗꯨꯗ ꯏꯇꯣꯟꯗ ꯑꯩꯈꯣꯏ ꯈꯛ ꯆꯥꯕ ꯐꯦꯃꯤꯂꯤ ꯈꯛ ꯆꯥꯕꯗꯤ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯑꯁꯤꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯖꯦꯅ ꯇꯧꯕꯅꯤꯗ ꯑꯗ ꯗꯦꯜꯂꯤꯗ ꯂꯩꯕꯅꯤꯅ ꯁꯤꯀꯥꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯅꯤꯡꯕ ꯌꯨꯝꯗ ꯇꯣꯏꯅ ꯊꯣꯛꯇꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯗꯨꯅ ꯁꯨꯝ ꯆꯥꯅꯤꯡꯕ ꯐꯥꯎꯕꯗꯈꯔ ꯁꯨꯝ ꯆꯥꯅꯕꯅ ꯇꯧꯋꯦ ꯍꯌꯦꯡ ꯑꯩꯅ ꯈꯤꯇꯪ ꯊꯥꯐꯝꯗꯣ ꯐꯪꯉꯤꯅꯤꯅ ꯈꯔ ꯊꯥꯔꯛꯀꯦꯅ ꯑꯗꯨꯅꯦ ꯇꯥꯃꯣꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯩ ꯉꯁꯤꯐꯥꯎ ꯀꯅꯥꯝꯇꯤ ꯍꯥꯏꯗꯕꯅꯤ ꯑꯗꯣ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ ꯌꯦꯡꯉꯝꯃꯁꯨ ꯍꯣꯏ ꯅꯣꯏꯔꯣꯝ ꯁꯥꯏꯠꯇ ꯈꯤꯇ ꯇꯧꯍꯜꯂꯛꯑꯣ ꯑꯩ ꯑꯗꯨꯅꯦ ꯁꯤꯗꯩꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝꯗ꯭ꯔꯦ ꯑꯩꯅ ꯌꯦꯡꯕꯗ ꯌꯥꯝꯗ꯭ꯔꯤ ꯍꯟꯗꯛ ꯍꯧꯖꯤꯛ ꯈꯛꯇꯅꯦ ꯊꯣꯛꯂꯛꯏꯁꯦ ꯆꯍꯤ ꯑꯃꯗ ꯈꯛꯇꯅꯦ ꯑꯗꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯗꯣ ꯑꯩꯅ ꯈꯣꯝꯗꯣꯏꯁꯦ ꯌꯥꯏꯔꯤꯄꯣꯛꯀ ꯀꯧꯇꯥꯒꯗꯒꯤ ꯌꯥꯔꯦ ꯐꯔꯦ ꯐꯔꯦ ꯃꯈꯥ ꯀꯨꯝꯃꯁꯤꯔꯥ